ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯐꯨ ꯁꯤꯖꯟ 2 ꯁꯤꯅꯥꯏ ꯈꯨꯅꯧ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ, ꯑꯏꯕꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯐꯤꯛꯁꯟ ꯉꯥꯛꯇꯅꯤ ꯍꯥꯏꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯌꯥꯎꯔꯕꯁꯨ ꯃꯗꯨ ꯋꯥꯔꯤꯅꯤ ꯈꯟꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯆꯐꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯆꯐꯨ ꯁꯤꯖꯟ 2 ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯤꯖꯟ 1 ꯇꯥꯗꯅ 2 ꯇꯥꯕꯤꯔꯕꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯅ ꯁꯤꯖꯟ 1 ꯑꯗꯨꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯤꯕꯅꯤ, ꯃꯁꯤꯗ ꯆꯪꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯄ꯭ꯔꯤꯇꯝ ꯊꯥꯡꯖꯝꯒꯤ ꯃꯌꯦꯛꯇ ꯆꯐꯨ ꯁꯤꯖꯟ 2 ꯁꯤꯅꯥꯏ ꯈꯨꯅꯧ꯫ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯜ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯤꯂꯩꯃ, ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯕꯦꯕꯦ, ꯃꯈꯣꯏ ꯑꯗꯨ ꯇꯞꯅ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯃꯩꯆꯥꯛꯁꯤꯡ ꯑꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯩ ꯌꯥꯏꯁꯅꯥꯅ ꯌꯥꯝꯅ ꯋꯥꯅ ꯑꯆꯥꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯏꯁꯣꯔ, ꯃꯁꯤꯔꯥ ꯅꯪꯒꯤ ꯇꯥꯏꯕꯪ? ꯃꯁꯤꯔꯥ ꯅꯪꯒꯤ ꯀꯨꯝꯍꯩ? ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯩꯈꯣꯏꯗ ꯃꯩꯆꯥꯛ ꯄꯤꯕꯤꯕ, ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤꯅ ꯃꯤꯆꯪ ꯑꯣꯏꯕꯤꯕ, ꯃꯁꯤꯔꯣ ꯅꯪꯒꯤ ꯀꯨꯝꯍꯩ? ꯅꯪꯗꯤ ꯂꯥꯏ ꯅꯠꯇꯦ, ꯅꯪꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯦ"꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯀꯠꯂꯤꯕ ꯑꯗꯨꯕꯨ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡ ꯑꯗꯨ ꯍꯦꯛ ꯅꯤꯜꯂꯤ꯫ ꯑꯇꯤꯌꯥꯁꯨ ꯑꯈꯥꯛ ꯑꯔꯥꯎꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯑꯀꯤꯕ ꯐꯪꯅ ꯆꯨꯙꯔꯛꯂꯦ꯫ ꯑꯍꯤꯡ ꯑꯗꯨ ꯑꯀꯤꯕ ꯐꯪꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯤꯅꯔꯦ꯫ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯡꯂꯩꯅꯔꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯋꯥꯡꯕ꯭ꯔꯦꯟ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯦꯟꯗ꯭ꯔꯕ ꯈꯣꯟꯖꯦꯜꯗ ꯈꯣꯟꯊꯥꯡ ꯌꯩꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ, ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯝꯁꯨ ꯁꯣꯏꯗꯅ꯫ ꯑꯃꯥꯏꯕꯤ ꯂꯩꯃ, ꯅꯈꯣꯏ ꯀꯅꯥꯕꯨꯁꯨ ꯍꯤꯡꯅ ꯊꯝꯃꯣꯏ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ"꯫ ꯈꯣꯟꯖꯦꯜ ꯑꯁꯤꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯩꯆꯥꯛ ꯈꯥꯡꯂꯝꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯩꯈꯨ ꯑꯣꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯀꯥꯗ ꯃꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ꯫ ꯇꯝꯐꯥꯅ "ꯕꯨꯡꯉꯣ, ꯅꯪꯒꯤ ꯆꯥ ꯁꯤꯗ ꯂꯩꯔꯦ, ꯁꯤꯗ ꯊꯝꯃꯝꯃꯒꯦꯀꯣ"꯫ ꯃꯥꯂꯦꯝꯅ "ꯍꯣꯏ ꯇꯦꯝꯃ"꯫ ꯇꯝꯐꯥꯁꯨ ꯆꯥ ꯑꯗꯨ ꯊꯝꯃꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯑꯗꯨꯁꯨ ꯃꯈꯨꯠꯅ ꯀꯔꯤꯅꯣ ꯑꯃ ꯀꯟꯅ ꯊꯤꯔꯤ꯫ ꯃꯅꯥꯗꯅ ꯕ꯭ꯂꯨꯇꯨꯠ ꯐꯣꯟꯒ ꯀꯅꯦꯛ ꯇꯧꯅꯗꯨꯅ ꯀꯅꯥꯒꯅꯣ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯥꯂꯦꯝꯅ "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯇꯧꯔꯁꯤ ꯌꯥꯏꯌꯦ꯫ ꯑꯇꯩꯁꯨ ꯍꯥꯏꯔꯒ ꯌꯦꯡꯉꯣ, ꯌꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯩꯒꯤꯗꯤ ꯑꯣꯀꯦ ꯇꯥꯔꯕꯅꯤ"꯫ ꯕꯤꯀꯤꯅ "ꯐꯔꯦꯅꯦ ꯑꯗꯨꯕꯨꯗꯤ, ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯄꯨꯜꯂꯁꯦ ꯀꯣꯂꯦꯖꯇ, ꯑꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ"꯫ ꯃꯥꯂꯦꯝꯅ "ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯥꯒꯤ ꯑꯦꯗꯚꯦꯟꯆꯔꯗꯨꯒꯤ ꯐꯥꯏꯜ ꯑꯗꯨꯕꯨ ꯑꯩꯕꯨ ꯊꯝꯐꯝ ꯈꯪꯗ꯭ꯔꯦꯃꯤ"꯫ ꯕꯤꯀꯤꯅ "ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ, ꯑꯗꯨꯒꯨꯝꯕꯗꯣ ꯐꯖꯅ ꯊꯤꯌꯨ꯫ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ, ꯑꯇꯩꯗ ꯍꯥꯏꯈꯤꯒꯦ"꯫ ꯍꯣꯏ". ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯅꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ "ꯅꯅꯥꯎꯒꯤ ꯆꯥ ꯄꯤꯔꯝꯃꯕ"꯫ ꯇꯝꯐꯥꯅ "ꯄꯤꯔꯝꯃꯤ, ꯁꯤꯅ ꯇꯥꯃꯣꯒꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯠ ꯇꯦꯕꯜꯗ ꯆꯥ ꯀꯞ ꯑꯗꯨ ꯊꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯅ "ꯅꯅꯥꯎꯗꯤ ꯀꯣꯂꯦꯖ ꯆꯠꯅꯤ ꯍꯥꯏꯕ꯭ꯔꯥ"꯫ "ꯆꯠꯅꯤ ꯍꯥꯏꯕꯅꯤ"꯫ "ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯕꯤꯔꯨꯔꯣ, ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯈꯔ ꯉꯟꯅ ꯆꯠꯀꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕ ꯑꯗꯨ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯆꯥ ꯀꯞ ꯑꯗꯨ ꯂꯧꯗꯨꯅ ꯁꯤꯞ ꯑꯃ ꯆꯤꯡꯏ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯉꯁꯤꯁꯨ ꯅꯥꯀꯣꯡꯅ ꯇꯥꯔꯒ ꯂꯩꯔꯤ꯫ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯔꯤ ꯀꯌꯥꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯀꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯑꯁꯤ 21st ꯁꯦꯟꯆꯨꯔꯤ, ꯆꯥꯎꯈꯠꯄꯩ ꯂꯝꯕꯥ ꯂꯩꯅꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯊꯥ ꯂꯩꯕꯥꯛꯇ ꯌꯨꯝ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯅꯔꯕ ꯃꯇꯝꯅꯤ꯫ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯄꯨ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯩꯔꯤꯕ꯭ꯔꯣ? ꯑꯗꯨꯕꯨ ꯂꯩꯇꯦ ꯍꯥꯏꯁꯤꯔꯥ, ꯂꯩꯕꯨ ꯍꯥꯏꯁꯤꯔꯥ, ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯈꯜꯗ꯫ ꯃꯔꯝꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ ꯑꯗꯨꯒꯨꯝꯕ ꯂꯩꯔꯝꯕ ꯑꯁꯤꯗ ꯑꯉꯛꯄ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯤꯠ ꯍꯦꯜꯂꯤ ꯍꯥꯏꯁꯤꯔꯥ, ꯍꯥꯏꯕ ꯅꯠꯇꯦ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕ ꯌꯥꯕ ꯊꯤꯖꯤꯜꯂꯁꯨ ꯈꯪꯕꯗ ꯈꯪꯗ꯭ꯔꯤꯁꯦ꯫ ꯃꯇꯧ ꯀꯔꯝꯅꯅꯣ
ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯃꯨꯛ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯗ ꯌꯥꯔꯣꯏꯗꯧꯔꯤꯕ ꯋꯥ ꯑꯃ ꯂꯩꯔꯤꯌꯦ꯫ ꯃꯥꯂꯦꯝꯅ ꯀꯩꯅꯣ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯗ ꯊꯋꯥꯏ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅꯅꯣ ꯊꯤꯖꯤꯜꯂꯛꯇꯣꯏꯁꯤꯕꯣ? ꯊꯤꯖꯤꯟꯕꯩ ꯃꯍꯨꯠꯇ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯏꯅ ꯊꯤꯖꯤꯟꯈꯤꯅꯤꯗ꯫ ꯕꯤꯀꯤꯅ ꯄꯥꯏꯈꯣꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ, ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯅꯤ, ꯁꯨꯝ ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯗꯣꯀꯨꯃꯦꯟ ꯈꯣꯝꯒꯠꯄ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯃꯨ ꯇꯤꯟꯃꯨꯗꯤ ꯍꯥꯏꯖꯔꯒ ꯌꯥꯏ ꯍꯥꯏꯕꯗꯥꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯒ ꯌꯦꯡꯉꯨꯕ ꯌꯥꯏ ꯀꯩꯅꯣ꯫ ꯂꯤꯟꯊꯣꯏꯅ ꯀꯩꯅꯣꯗ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯦꯟꯆꯔ ꯑꯁꯤꯗꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗ꯫ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯠꯁꯤꯜꯂꯨꯔꯒ ꯂꯥꯏꯃꯨ ꯇꯤꯟꯃꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯥꯡꯖꯔꯦ꯫ ꯅꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯗꯦꯗ꯫ ꯃꯥꯂꯦꯝꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯁꯦ ꯐꯥꯎꯗꯣꯏꯅꯤꯅꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯧꯅ ꯇꯝꯂꯛꯄ ꯃꯍꯩꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯗꯣꯏꯅꯦ꯫ ꯑꯟꯖꯂꯤꯅ ꯃꯌꯥꯝ ꯃꯥꯂꯦꯝꯅ ꯍꯥꯏꯁꯦ ꯁꯪꯁꯥꯔꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯑꯣꯔ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ꯫ ꯚꯦꯂꯦꯟꯇꯤꯅꯥꯅ ꯅꯣꯏꯅ ꯍꯥꯏꯗꯣ ꯌꯥꯕꯨꯗꯤ ꯌꯥꯏꯕꯣ, ꯑꯗꯣ ꯀꯤꯗꯤ ꯀꯤꯍꯦ꯫ ꯃꯥꯂꯦꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯕ ꯇꯥꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯨꯛꯂ ꯃꯝꯂꯕ ꯀꯥ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯕꯗꯨ ꯊꯥꯖ ꯃꯥꯒꯤ ꯃꯅꯥꯗ ꯇꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯥꯖ ꯑꯗꯨ ꯇꯞꯅ ꯆꯪꯉꯛꯏ꯫ ꯊꯥꯖ, ꯊꯥꯖ, ꯊꯥꯖ꯫ ꯊꯥꯖ ꯃꯁꯥ ꯈꯪꯗ ꯃꯁꯥꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯈꯪꯆꯣꯡ ꯆꯣꯡꯈꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯑꯃꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯊꯥꯖ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯆꯟꯅ ꯄꯤꯀꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯀꯤꯕ ꯑꯃꯕꯨ ꯇꯞꯅ ꯐꯥꯎꯔꯛꯏ ꯃꯁꯥꯗ꯫ ꯊꯥꯖ ꯃꯥꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥ ꯑꯃꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯁꯌꯦꯡꯗ ꯈꯨꯠ ꯑꯃꯅ ꯇꯞꯅ ꯊꯝꯂꯛꯏ꯫ ꯊꯥꯖ ꯁꯌꯦꯡꯗ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯍꯥꯏꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ꯫ ꯏꯃꯥ! ꯇꯟꯖꯥ ꯑꯗꯨ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯂꯣꯏꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯕ ꯃꯇꯥꯡ ꯊꯣꯛꯄꯗꯩ ꯊꯥꯖ ꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯈꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯂꯣꯏꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯕ ꯃꯇꯥꯡ ꯊꯣꯛꯄꯗꯩ ꯊꯥꯖ ꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯈꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗ꯭ꯔꯦ꯫ ꯀꯩꯅꯣ? ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯀꯗꯥꯏꯗ ꯌꯨꯝꯅꯣ? ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤꯅꯦ꯫ ꯊꯥꯖ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯤ ꯑꯗꯨ ꯂꯥꯝꯗꯨꯅ ꯃꯃꯥꯏꯗ ꯊꯣꯛꯂꯛꯏꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯃꯣꯟ ꯑꯗꯨ ꯃꯅꯝ 3ꯂꯛ ꯅꯝꯗꯨꯅ ꯇꯞꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯝꯐꯥ ꯀꯣꯔꯧ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯅꯕ ꯇꯧꯔꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯃꯀꯣꯛ ꯅꯣꯟꯊꯔꯨꯕꯗꯒꯤ ꯅꯣꯡꯈꯠꯂꯛꯄꯗ ꯀꯦꯟꯗꯜ ꯑꯗꯨ ꯃꯨꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ! ꯅꯨꯡꯁꯤꯠꯅ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯁꯤ ꯈꯟꯅ ꯃꯩꯗꯨ ꯑꯃꯨꯛ ꯆꯨꯈꯠꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯀꯌꯥ ꯃꯔꯛꯇꯒꯤ ꯍꯤꯡꯗꯨꯅ ꯂꯥꯛꯑꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯈ꯭ꯔꯦ? ꯇꯝꯊꯤꯔꯕ ꯑꯍꯤꯡ, ꯇꯝꯊꯤꯔꯕ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯑꯕ ꯅꯨꯄꯤ ꯃꯔꯛꯇꯒꯤ ꯍꯤꯡꯍꯧꯔꯕ ꯃꯌꯥ, ꯅꯨꯄꯥꯗ ꯁꯟꯇꯣꯁ ꯑꯃꯗꯤ ꯔꯣꯍꯤꯠ, ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏ ꯂꯩꯇꯥꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯤꯡꯂꯤ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯇꯕꯤ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯔꯣꯍꯤꯠꯀꯤ ꯅꯨꯡꯁꯤꯕꯗ ꯃꯥ ꯉꯥꯎꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯈꯪꯕꯤꯔꯛꯇꯨꯅ ꯉꯁꯤꯗꯤ ꯔꯣꯍꯤꯠ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯂꯨꯍꯣꯡꯗꯨꯅ ꯃꯄꯨꯡ ꯐꯥꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯒꯦ, ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯀꯤꯕ ꯅꯨꯃꯤꯠ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯑꯕꯗꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯂꯥꯡꯂꯦꯟꯗꯁꯨ ꯗꯁꯥ ꯇꯥꯗꯧꯔꯤꯕ꯭ꯔꯥ? ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ, ꯗꯥ ꯔꯣꯍꯤꯠ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯗ꯭ꯔꯥ? ꯔꯣꯍꯤꯠꯅ ꯆꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯔꯣꯍꯤꯠ ꯃꯊꯥ ꯁꯥꯔꯞꯅ ꯂꯩ꯫ ꯂꯥꯡꯂꯦꯟ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯃꯁꯥ ꯈꯪꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯃꯁꯥꯒꯤ ꯇꯨꯍꯥꯎ ꯑꯗꯨ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯑꯗꯨ
ꯑꯔꯩꯕꯤꯈꯩ ꯂꯥꯎꯊꯣꯛꯏ꯫ ꯍꯩꯁ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯂꯥꯡꯂꯦꯟ ꯃꯁꯥꯗ ꯏꯁꯤꯡ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯍꯤꯠꯁꯨ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯈꯨꯗꯤ ꯊꯤꯔꯦ꯫ ꯔꯣꯍꯤꯠ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯤꯠꯂꯒ ꯇꯥꯒꯦ ꯇꯧꯏ꯫ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠꯅ ꯂꯩꯃꯥꯏꯗ ꯉꯥꯛꯑꯒ ꯂꯩꯔꯤ꯫ ꯂꯩꯃꯥꯏꯗꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯔꯣꯍꯤꯠ꯫ ꯔꯣꯍꯤꯠꯅ ꯑꯁ ꯀꯩꯅꯣꯅꯦ, ꯑꯩꯁꯦ ꯆꯠꯄ ꯐꯥꯎꯕ ꯍꯩꯖꯤꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯥꯛ ꯊꯤꯔꯤꯕ ꯑꯗꯨ ꯇꯨꯃꯤꯟ ꯆꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯔꯣꯍꯤꯠ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯗ ꯑꯣꯏꯍꯧꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟꯗꯤ ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯕꯨ ꯀꯧꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯧꯁꯤꯜꯂꯛꯄꯗ ꯈꯪꯗ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯔꯣꯍꯤꯠꯅ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯗꯨꯗꯤ ꯇꯣꯏꯅ ꯇꯧꯔꯛꯇꯕ ꯊꯕꯛ ꯑꯃ ꯉꯁꯤꯗꯤ ꯇꯧꯔꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯏ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠ ꯑꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯒꯤ ꯂꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯤꯞꯂꯤꯕꯤ ꯂꯥꯡꯂꯦꯟ ꯑꯗꯨꯁꯨ ꯇꯞꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯀꯩꯅꯣ ꯗꯥ, ꯀꯩꯗꯧꯔꯒꯦ? ꯔꯣꯍꯤꯠ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯃꯅꯨꯡ ꯆꯪꯉꯨꯒꯦ ꯇꯧꯕꯅꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯔꯣꯍꯤꯠꯁꯨ ꯑꯗꯨꯝ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤ ꯋꯥꯈꯜꯗꯩꯕꯨ ꯂꯥꯛꯄꯅꯣ ꯈꯪꯗꯦ, ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯗꯗꯤ ꯆꯪꯗꯕꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯣꯍꯤꯠ ꯃꯥꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯇꯨꯡꯗꯁꯨ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯊꯣꯛꯏ꯫ ꯔꯣꯍꯤꯠ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯔꯣꯍꯤꯠ ꯑꯗꯨ ꯆꯨꯝꯅ ꯁꯨꯝ ꯆꯠꯂꯒ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯄꯔꯦꯡ ꯑꯗꯨꯗ ꯐꯝꯕ꯭ꯔꯦꯛ ꯐꯝꯃꯒ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯍꯣꯒꯥꯏꯔꯛꯏ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯣꯒꯥꯏꯔꯛꯄꯅ ꯂꯩꯅꯨꯡ ꯑꯗꯨꯗꯒꯤ ꯆꯐꯨ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯥꯅ ꯆꯐꯨ ꯑꯗꯨ ꯍꯦꯛ ꯐꯪꯈꯤꯕꯗ ꯇꯥꯕꯗ ꯍꯩꯅꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯅꯁꯨ ꯈꯦꯛꯅ ꯂꯣꯡꯅ ꯇꯥꯔꯛꯏ꯫ ꯆꯐꯨ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯐꯨ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯗꯨ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯆꯐꯨ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯄꯥꯏꯊꯣꯛꯇꯨꯅ ꯔꯣꯍꯤꯠꯅ ꯃꯅꯤꯡꯊꯣꯡ ꯍꯥꯡꯂꯝꯕ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯑꯃꯨꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨ ꯑꯁꯨꯝꯅ ꯑꯃꯨꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨꯅ ꯆꯪꯂꯛꯈꯤꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯐꯝꯃꯦꯟꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯐꯝꯃꯦꯟ ꯑꯗꯨ ꯑꯃꯨꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯦꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟꯗꯤ ꯑꯉꯛꯄ ꯐꯪꯅ ꯉꯛꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯨꯅꯤ ꯂꯩꯔꯨꯅꯤ ꯈꯟꯕꯗ ꯂꯥꯡꯂꯦꯟꯗꯤ ꯑꯀꯤꯕ ꯑꯃꯕꯨ ꯌꯥꯎꯔꯛꯏ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯛꯏꯕ ꯃꯇꯝ ꯑꯁꯤ ꯀꯨꯏꯃꯟꯈ꯭ꯔꯦ꯫ ꯀꯔꯤ ꯀꯝꯗꯧꯅ ꯑꯃꯨꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨꯕꯨ ꯀꯔꯝꯅ ꯇꯥꯟꯊꯣꯛꯈꯤꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯕꯨ ꯑꯣꯏꯔꯦ꯫ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ, ꯔꯣꯍꯤꯠ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯆꯨꯝꯂꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯝꯁꯦ ꯂꯣꯏꯗ꯭ꯔꯤꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ? ꯔꯣꯍꯤꯠꯅ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯦ꯫ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯏꯐꯂꯦꯅ ꯂꯩꯈꯤꯗꯕꯁꯦ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯗꯤ꯫ ꯁꯟꯇꯣꯁꯅ ꯋꯥꯁꯦ ꯌꯥꯝꯅ ꯂꯨꯗꯧꯔꯤꯗ꯫ ꯀꯔꯤ ꯀꯝꯗꯧꯅꯅꯣ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯗꯣꯏꯁꯦ? ꯇꯁꯦꯡꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏꯗ ꯏꯁꯥꯗ꯫ ꯑꯗꯨꯒ ꯀꯩꯅꯣ ꯃꯌꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅ? ꯁꯟꯇꯣꯁꯅ ꯂꯥꯛꯄ ꯅꯠꯇꯦ, ꯃꯥꯒꯤ ꯐꯣꯟꯗꯣ ꯐꯪꯈꯤꯗ꯭ꯔꯦ꯫ ꯔꯣꯍꯤꯠ ꯉꯛꯂꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ, ꯀꯩꯅꯣ ꯅꯪꯕꯨ ꯉꯔꯥꯡ ꯅꯉꯣꯟꯗ ꯄꯥꯎ ꯍꯥꯏꯈꯤꯗ꯭ꯔꯣ? ꯁꯟꯇꯣꯁꯅ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯍꯥꯟꯅꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯄꯨꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡ ꯄꯨꯡ 2ꯗ ꯑꯩꯈꯣꯏꯒꯤ ꯎꯅꯐꯝꯗ ꯑꯃꯨꯛꯇ ꯎꯅꯁꯦ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯐꯪꯗ꯭ꯔꯤꯁꯤꯅꯤ꯫ ꯀꯔꯤꯃꯨꯛ ꯇꯧꯔꯒ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯊꯥꯖꯗ꯭ꯔꯖꯥꯠꯂꯣ? ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ, ꯚꯦꯂꯦꯟꯇꯤꯅꯥ, ꯆꯠꯇꯣꯏꯕ ꯈꯣꯡꯆꯠꯁꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯅꯤ ꯀꯩꯗꯧꯒꯦ? ꯑꯟꯖꯂꯤꯅ ꯂꯩꯔꯅꯤ ꯁꯣꯏꯗ꯭ꯔꯦ, ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ, ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯦꯕꯣ ꯑꯟꯖꯂꯤ ꯅꯪꯒꯤ ꯋꯥꯗꯣ, ꯑꯗꯨꯗ ꯁꯨꯝ ꯆꯠꯅꯤꯡꯉꯨꯕꯒꯤ ꯋꯥꯅꯤ ꯅꯠꯇ꯭ꯔꯣ? ꯂꯤꯟꯊꯣꯏꯅ ꯑꯗꯨꯒꯤ ꯋꯥꯕꯨ ꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯤꯒꯦꯁꯦ꯫ ꯕꯤꯀꯤꯅ ꯀꯩ ꯍꯥꯏꯗꯣꯏꯕ ꯅꯪꯗꯤ? ꯑꯗꯨꯕꯨꯔꯣ ꯃꯥꯅꯅꯦ ꯅꯪ ꯄꯥꯝꯖꯕꯅꯤ꯫ ꯕꯤꯀꯤꯅ
ꯀꯔꯤ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯑꯩꯒꯤꯁꯨ ꯂꯩꯖꯩꯀꯣ ꯑꯟꯖꯂꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯗꯤꯕ ꯏꯀꯥꯏꯕꯅ ꯐꯥꯒꯤ ꯇꯧꯅꯤꯗ ꯏꯕꯨꯡꯉꯣ ꯁꯨꯝ ꯅꯣꯛꯁꯦꯅ ꯄꯨꯟꯁꯤꯕꯅ ꯌꯥꯔꯦꯁꯦ ꯋꯥꯊꯤꯗꯣ ꯉꯥꯡꯅꯗ꯭ꯔꯁꯨ ꯆꯠꯄꯩ ꯃꯇꯝꯁꯨ ꯂꯦꯞꯊꯣꯛꯁꯦ ꯑꯗꯨꯒ ꯆꯠꯅꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯆꯠꯅꯕ ꯃꯇꯝ ꯑꯗꯨꯁꯨ ꯂꯦꯞꯊꯣꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯁꯟꯗ꯭ꯌꯥ ꯆꯪꯂꯛꯄꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯃꯨꯗ꯭ꯔꯦ ꯃꯊꯥ ꯁꯥꯅ ꯂꯩꯔꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯋꯥ ꯑꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯀꯤꯅꯈ꯭ꯔꯅꯤ ꯍꯥꯏꯅ ꯔꯣꯍꯤꯠꯀꯤ ꯃꯃꯥ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯃꯄꯥꯜꯗ ꯂꯩꯈꯤꯕ ꯊꯥ ꯑꯃꯗꯤ ꯍꯥꯏꯔꯝꯃꯅꯤ ꯃꯃꯥ ꯑꯗꯨ ꯐꯝꯁꯦꯟꯅꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯃꯤꯂꯥꯁꯨ ꯆꯠꯈꯤꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯨ ꯔꯣꯍꯤꯠ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯋꯥꯈꯜ ꯃꯝꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯔꯣꯍꯤꯠꯁꯨ ꯍꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯇꯦꯡꯁꯤꯡ ꯄꯥꯡꯁꯤꯜꯂꯤ ꯔꯣꯍꯤꯠ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤ ꯃꯥꯡ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯑꯔꯩ-ꯔꯩꯇ ꯌꯨꯝꯒꯤ ꯑꯣꯏꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯤ ꯗꯥ ꯔꯣꯍꯤꯠ ꯑꯩꯗꯤ ꯗꯨꯀꯥꯟꯗꯨ ꯃꯤ ꯑꯃꯗ ꯐꯝꯍꯜꯁꯤꯔ ꯈꯟꯕꯅꯤ ꯔꯣꯍꯤꯠꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯗꯨꯀꯥꯟꯁꯨ ꯑꯃꯨꯛ ꯆꯠ ꯑꯗꯒꯤ ꯐꯥꯝꯗꯁꯨ ꯑꯃꯨꯛ ꯆꯠ ꯍꯛꯆꯥꯡꯗꯣ ꯁꯣꯛꯀꯗ꯭ꯔꯅ ꯁꯨꯝ ꯍꯥꯏꯅꯤꯗ ꯂꯧꯁꯤꯡꯁꯨ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯆꯥꯕꯕꯨ ꯋꯥꯠꯇ꯭ꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯂꯟ ꯊꯨꯝ ꯍꯥꯏꯗꯨꯗꯤ ꯃꯥꯡꯕ ꯅꯥꯏꯕ ꯉꯥꯛꯇꯅꯤ ꯑꯩ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯐꯔꯦꯁꯦ ꯏꯃꯥꯁꯨ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯏꯟꯖꯥꯡ ꯁꯦꯝꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯔꯣꯍꯤꯠ ꯇꯝꯅ ꯌꯦꯡꯂꯛꯏ ꯔꯣꯍꯤꯠꯀꯤ ꯇꯨꯡꯗ ꯃꯁꯥ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯔꯣꯍꯤꯠꯇ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯂꯥꯡꯂꯦꯟ ꯃꯁꯥ ꯈꯪꯗ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯃꯁꯥꯗꯨ ꯅꯥꯄꯨ ꯃꯆꯨ ꯇꯥꯔꯕ ꯃꯥꯏꯊꯣꯡ ꯃꯤꯠꯇꯅ ꯑꯃꯨꯕ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕ ꯃꯆꯤꯟꯅ ꯏꯔꯦꯛ ꯂꯦꯛꯊꯔꯕ ꯑꯗꯨꯅ ꯔꯣꯍꯤꯠꯇ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯂꯥꯡꯂꯦꯟ ꯃꯁꯥ ꯈꯪꯗ ꯈꯪꯆꯣꯡ ꯆꯣꯡꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯔꯣꯍꯤꯠꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯅꯣ ꯅꯪꯅ ꯈꯪꯆꯣꯡ ꯆꯣꯡꯉꯤꯗꯤ ꯀꯩꯝ ꯇꯧꯗꯦꯗ ꯋꯥ ꯉꯥꯡꯉꯤꯕ ꯑꯗꯨꯁꯨ ꯏꯇꯠ ꯇꯠꯂꯦ ꯂꯥꯡꯂꯦꯟ ꯑꯗꯨ ꯂꯥꯡꯂꯦꯟ ꯃꯁꯥ ꯑꯗꯨ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯡꯂꯦꯟꯅ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕ ꯑꯗꯨꯗ ꯔꯣꯍꯤꯠ ꯉꯛꯂꯞꯇꯤ ꯇꯧꯏ ꯑꯗꯨꯕꯨ ꯑꯗꯨꯗ ꯀꯥ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯃꯥꯁꯨ ꯃꯥꯅ ꯇꯧꯒꯗꯕ ꯑꯗꯨ ꯇꯧꯁꯤꯜꯂꯤ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯅꯪ ꯉꯁꯥꯏ ꯂꯥꯛꯇ꯭ꯔꯤꯗꯤ ꯃꯌꯥꯅ ꯉꯁꯥꯏꯗꯣ ꯂꯥꯛꯀꯦ ꯇꯧꯕꯗ ꯒꯥꯔꯤꯗꯣ ꯌꯥꯈꯤꯗ꯭ꯔꯕ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯀꯗꯕꯗꯣ ꯐꯣꯟꯁꯨ ꯉꯁꯤꯗꯤ ꯂꯥꯏꯟ ꯌꯥꯗ꯭ꯔꯕ ꯂꯥꯏꯟ ꯌꯥꯔꯛꯄꯒ ꯀꯨꯏꯗ꯭ꯔꯤ ꯁꯟꯇꯣꯁꯅ ꯑꯁ ꯗꯁꯥꯅꯤꯅꯦ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯇꯥꯔꯦꯅ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯌꯥꯒꯤ ꯃꯅꯥꯗ ꯌꯥꯝꯅ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯅ ꯃꯌꯥ 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 ꯍꯥꯏꯅ ꯆꯤꯡꯗꯨꯅ ꯀꯧꯔꯛꯏ ꯃꯌꯥ ꯍꯥꯏꯅ ꯆꯤꯡꯗꯨꯅ ꯀꯧꯔꯛꯏ ꯃꯌꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯔꯪ ꯆꯠꯂꯤ ꯁꯣꯝꯗ ꯁꯟꯇꯣꯁꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯋꯥ ꯀꯌꯥ ꯑꯗꯨꯕꯨ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ ꯃꯌꯥ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟ ꯐꯝꯊꯈ꯭ꯔꯦ ꯃꯌꯥ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯔꯝꯃꯤ ꯃꯌꯥꯒꯤ ꯇꯨꯡꯗꯒꯤ ꯈꯨꯠ ꯃꯥꯟꯕ ꯑꯃꯅ ꯃꯌꯥꯒꯤ ꯄꯨꯛꯆꯦꯞꯇ ꯇꯞꯅ ꯊꯤꯡꯖꯤꯜꯂꯛꯏ ꯃꯌꯥ ꯃꯆꯤꯟꯅ ꯊꯣꯛꯅ ꯂꯥꯎꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯃꯌꯥ ꯑꯀꯤꯕ ꯀꯌꯥ ꯇꯞꯅ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯊꯖꯩ ꯀꯤꯔꯁꯨ ꯀꯤꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯄꯥꯏꯔꯛꯏꯕꯗꯨ ꯇꯞꯅ ꯃꯈꯨꯠꯅ ꯃꯥꯔꯛꯏ ꯀꯔꯤꯅꯣ ꯈꯪꯗꯕ ꯖꯕꯣꯛ ꯖꯕꯣꯛ ꯇꯧꯅ ꯇꯧꯕ ꯈꯨꯠ ꯃꯥꯟꯕ ꯑꯃꯗ ꯃꯌꯥꯒꯤ ꯈꯨꯠꯅ ꯃꯥꯕꯗ ꯊꯦꯡꯅꯔꯨꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯗꯤ ꯃꯌꯥ ꯃꯁꯥ ꯈꯪꯗ ꯈꯪꯂꯥꯎ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯔꯣꯍꯤꯠ ꯏꯁꯤꯁꯤꯅ ꯇꯨꯝꯃꯤ ꯂꯥꯡꯂꯦꯟ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯌꯦꯡꯉꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯃꯈꯣꯡ ꯑꯗꯨꯁꯨ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯂꯥꯡꯂꯦꯟ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯀꯤꯊꯨꯞ ꯀꯤꯔꯨꯞ ꯇꯧꯏ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯁꯤꯟꯗꯨꯅ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯛꯏ ꯁꯨꯃꯥꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯅ ꯐꯧ ꯃꯔꯨ ꯈꯔ ꯍꯨꯟꯗꯣꯛꯈꯤꯗꯨꯅ ꯆꯥꯏꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯇꯞꯅ ꯃꯈꯨꯠ ꯑꯗꯨ ꯂꯩꯅ ꯈꯨꯊꯦꯛ ꯇꯧꯔꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯃꯤ ꯂꯩꯇꯕꯗ ꯈꯣꯡꯕ ꯃꯣꯏꯕꯨꯡ ꯑꯗꯨ ꯈꯣꯡꯉꯛꯏ ꯃꯈꯥꯔꯣꯝꯗꯩ ꯃꯤ ꯁꯤꯕꯗ ꯀꯞꯄ ꯂꯥꯎꯕ ꯄꯨꯡ ꯖ꯭ꯋꯥꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯅꯤ ꯇꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯧꯔꯤꯕ
ꯋꯥꯄꯟ ꯄꯔꯦꯡ ꯑꯗꯨꯁꯨ ꯇꯦꯛꯑꯒ ꯂꯩꯃꯥꯏꯗ ꯗꯝ ꯗꯝ ꯂꯥꯎꯅ ꯃꯈꯣꯜ ꯀꯌꯥꯅꯤ ꯇꯥꯔꯤꯕ꯫ ꯂꯥꯡꯂꯦꯟꯁꯨ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯗꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ꯫ ꯄꯨꯡ ꯖ꯭ꯋꯥꯟ ꯈꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯁꯨ ꯂꯥꯡꯂꯦꯟꯅ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯂꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯌꯨꯝꯁꯤꯒꯤ ꯐꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯩꯅꯕꯨ ꯐꯠꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯕꯨ ꯀꯧꯈꯤꯕ ꯂꯩꯕ꯭ꯔꯣ? ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯑꯃꯥꯏꯕꯅꯣ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯁꯦ? ꯃꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯃꯤꯒꯤ ꯈꯨꯠ ꯌꯥꯎꯔꯦꯗꯅ꯫ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯈꯥꯝꯕꯤ ꯃꯩꯊꯛꯇ ꯍꯥꯞꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧꯍꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯅꯣꯛꯃꯤ ꯃꯥꯏ ꯄꯥꯛꯂꯅꯤ ꯍꯥꯏꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯗꯨ ꯅꯣꯛꯅ ꯇꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫